Russia Ukraine gi Wathokna Malembu ani Thokhanbata Nattana Ahumsuba Lanjao gi Manil Lakpa article asigi ayiba Jayanta Sarang Them Malem gi ahanba Lanjao da hingauba sifai heavy page na sumna haibirami madudi lan haibasi atai kari sunatte lan thoghanana basinduna mina mibu hatpane karigumba aningba pamba ma fangna bahona bada politics sanghanduna amana amabu namthanaba laknai Russia Ukraine crisis asina Hojikti Malem gi Ahumsuba Lanjao thohalangna bagi oithokpa yaba lambi ama oiraktabasu natte Ukrainian bu oiro Russian bu oiro lanjadraba micham miyam gi khanduna Malem da leiminariba miyoiba ikhoina aranba wayel amade lan gi mayokta matam pumbada laifam thoe kumja lisingani taraga marida Crimea lauksin khiba dugumba thawong ama Russia na ngasi de amuk tawrakle hojik ungkhanaba kaya lakliba se communist oiba matam amagi USSR bu namthanaba USA amade European Union ani changduna ahanba Cold War manung de semkiba military alliance NATO da matam amada USSR gi saruk ama oiramlaba Ukraine na member ama oina yauna na batawrakpadagene ay khoina ningsingba yai madude kumja lising amaga chamapan marfu draga mathoida Soviet Union bo machet kai khiduna tu khibaduna maram oiraga USA amade USSR gi marakta lainaramba ahanba Cold War adu loisinki Soviet Union na tukibadu West na makoigi mai pakpani khanjaba adu Rusing gi thamoida yamna nungai hankidai mapa mapusinga Lenin amadi Stalin ga mari kaya lainaraklaba ngasi Russia gi president Putin amasung Rus gi wakhalda haukiba sing adugi laman khumningba amadi makoigi mangkiba lamsing adu amuk reunite tawningba loinana matam amagi world superpower USSR Federation adu amuk halakhaning bagi manglan su leitaba natte US na lusingduna chaliba NATO ase nong magi malem gi mafam kayada maruoina Russia gi border da lairiba leibak singda asum sandoraktuna ayetpa apanba piba se Russia na kaya pamde non alignment policy chaliba Indiana handak ungkhanaba thokliba thokdok asiga mari leinana UN resolution da animake maikaida yaningba yaningdaba karisu phongdokhidaba adu aikhoina thengnakhre masi tawre haiduna India se yamna safare haibadi yaroi thokliba lan natraga hojik ungkhanariba se tasengna makide Russia Ukraine khakta oiraktre malem asi block ani thokle nakal amaromda China North Korea Pakistan amade atai kharabu Russia na lusingba alliance ama oiraga napak tare amaromda European Union yauba US na lusingba napak ama oirakpa sini yamna kiningai de aduna neutral stand da lei haiduna animakna mateng nirakpa matamda India su masigi matangda warep lauba yamna lurakadawre nung anigi marakta ha oire haibadu thoglaknabagi mami kaya leirakle hojikte masi karamna oirakadawri bano haibagi maramda makhada wafam khara thamjarakke victim ohelaba asonba Ukraine di lande haininge maramde maning tamba leibak ama oibana Ukraine masana masabu karamna leijagadage karamna hingjagadage amade karamna leibak ngaksagadage haiba ase magi aningba apambane magi hakni adubu amana amabu tuhatnaduna world superpower oinaba hotnabada US na lusingba NATO amadi matam amagi USSR ge manglan amuk mangliba Russia anigi yanadaba sina maram oiraga thoragliba lan aside amana chumme amana lali haingai leite animak chap manai hojik Russia na Ukraine da lan tawba se invasion ne landavane terrorist ki thavak ne amade ngamle matagum lam loksinaba tawbani haibiduna malem ge mafam kaya da Putin de lan pambani haiduna mana lan tawbagi mayokta yaningdaba udli amade ngasi aikhoina su nuaitaba kaya phaure adubu aikhoi hangana mug yengse matam amada thaw amade masage kanagadaba yenglaga nuclear laire khara haijin biduna US na Libya da Cuba da Vietnam da Syria da Iraq da Afghanistan da Iran da Palestine da amade atai mafam kaya da landavade liberation ni haibade miyot minaidagi maning tamhanbani haibagi namada lanjadraba micham miyam kaya asiana thogan khibadu dade malem gi miyamna karisu nungaitaba phaukhidabagi maram karigino European Union yauna US na Russia gi mathakta sel thumgi athingba thamba natana lan thingnaba karibu tawribage economic sanction aduna landa sikraba lanjadraba miyoi kayagi mamal oibada yarabara Rus amade US makhoi ani yanadraga
यूक्रेन अवाफम ताब सिदी कनासु थोगनिंगबबुदी नत्ते हाइबबु मसिदी बस ड्राइवर न सोइबदगी एक्सीडेंट थोगलगा बस तोंगलिबा लांजद्रब मियोय कयाबु असी अना थोगनबगा करीदबु खेनरिबगे प्रो वेस्ट ओइबदा नतना एंटी रशियन ओइ हाइदुना यूक्रेन की प्रेसिडेंट वोलोदिमिर जेलेंस्की असी रूस न सिंदोकपा पामे येंगसी पुतिन न नाजिफिकेशन मुथतपनी हाइदुना क्लेम तौरिबा सिसु वहन थोक लेते मरमदी प्रेसिडेंट वोलोदिमिर जेलेंस्की असी सेकेंड वर्ल्ड वार द एडोल्फ हिटलर न हातखिबा जीव अमगे इमुंग मनुंग ओइबता नतना नाजी की मायोक्ता लैखिबा सिमोन इवानोविच जेलेंस्की की मसूनी मागी लैबाक्ता मार्शियल लॉ लाउथोकलबा मतुंगदा मालेम की मतेंग नीबदा फंगद्रबसु मथौना लैबा यूक्रेन की प्रेसिडेंट असिना हौजिकसु मदोम मरैबागिदमक लांथेंगनरे अमरोमदा लान हाइबसिदगी अचौबा सेंदोंग ताननबा नोंसुपलोमगी खुसु खुलाई साबा कंपनी कयाना हराउनरे लान असि ललोल इतिकुम ओंथोकलोइदबने नोंसुपलोमनसु रशियागा वारी सानबगी महुत्ता इकोनॉमिक सैंक्शन तौबा मदे यूक्रेन मिलिट्री की मतेंग एड तौबनदे लान असि हेन हेन मालेमदा चाउथोरकपा नतन करिसु वारोइसिन पुरकपा ngamloi खल्ले कुमजा लिसिंग अमगा चमापन कुनगनिथोइदगे लिसिंग अमगा चमापन मरफुद्रागा माथोइ फाउबा यूक्रेन असि सोवियत फेडरेशन की मखादा लैरम्मे अदुबु यूएसएसआर न काइख्रब मतुंगदा रशिया की मखुतगी लैवाक तरागा मरी नानथोक्तुना सत्खिरमे अदुबु रूसिंगी वाखलदा ख्वाइदगी पेंदबदे यूक्रेन नानथोखिबा अदुने लान हौरग्लिबा असि यूक्रेन रशियागी मखुतगी मनिंग तमलबा मतुंगदा नेटोदा याउननबा अमदे नोंसुपलोमदा तिन्ननबा होनरकपा असिदगिने लोइनना पुतिन न पामदबा अमना नोंगमा नोंगमगी मालेमगी लैवाकसिंगदा संदोरग्लिबा यूएस न लुसिंगबा कुमजा लिसिंग अमगा चमापन निफुगा मापन द लिंखतखिबा नेटो रशियागी बॉर्डर फाउबा यौसिलग्लिबा असिने अमरोमदा रशियाबु नमथनबा माना ngamna पानबा अमदि मालेमगी लैवाकसिंगदा साफु पीनबा नेटोबु एक्सपांशन तौहनबगे यूएस की मरालसु लैतबा नत्ते मसिना हौजिक हौरिबा लान असिगे नुंगी ओइबा अहानबा वारीने मथंगदा मनुंगदा लोतुना लैरिबा लान असिगी अनिसुबा वारीना असिनी मदुदि पुतिनगी वाखलदा यूएस अमदि यूरोपियन यूनियन बु मायोक्नबा ngamnaba रशियादगी काइख्रबा लैवाकसिंग अदु अमुकना हौनना पुंदुना रियूनाइट तौदुना मतम अमगी वर्ल्ड सुपर पावर गी लमजेलदा यावरंबा सोवियत यूनियन अदु अमुक हलहनिंगबगे मंगलान असिसु लैतबा नत्ते सुम्मी यूक्रेन असि रशियागी सरुक अमा ओइरम्मे अदुबु हौजिक लैरिबा अयाम्बा यूक्रेनियन सिंग असि नमदुना रूसिफाइड ओहेनखिबगे अरिबा वारिसु लैरे कुमजा लिसिंग अमगा चात्रेता कैथरीन दी ग्रेटना येलोमी रूसिंगबु यूक्रेन द खुंदा लैता हलम्मे मही तंफम संगसिंगदा रशियागी लोन नमदुना तमहलम्मे असितसु नत्ते कुमजा लिसिंग अमगा चनिपानदा यूक्रेनियन लोल तंबसु थिंख्रे कुमजा लिसिंग अमगा चमापन कुंथ्रादा रूस की संगनाइरबा लुचिंगबा स्टेलिन न यूक्रेन दा अचौबा चाक तांगबा अमा थोहनदुना यूक्रेनियन कया सिहनखिबगा लोइनना मफमदुदा रूस की येलोमी कयासु खुंदा हनखिबा सिना मरम ओइरगा लैहाउ लैरबा योट अमदि कोयला मरांग काइना लैरबा यूक्रेन गी नोंपोग्लोम थंगबा मरुओइना लुहांग्स अमदि डोनेक्सता रशियागी लोल ngang रूस सिंगना यामना तारिबा सिने असुमना अकनबा कांगलुप अमना असोनबबु नमथदुना लैवाक चाउथोंगनबा होनखिबा कया लैखि हाइबसिने अदुना यूक्रेनबु कोलोनियल हिस्ट्री द बेस तौदुना रशियाना मागी ओइगदबनी हाइदुना क्लेम तौरबदे लानगनी थमजनिंगे मरमदे हौजिकपु ब्रिटिशना इंडिया अमदे साउथ अफ्रीका क्लेम तौबा नत्रगा स्पेन ना फिलीपींस क्लेम तौबा हेक्ता याब्रा अदुना पुतिन ने हेक्ता पामी हाइदुना हौख्रबा लोइलम लैंगाक हाइबदे पास इंपेरियलिज्म दा येंगदुना हौजिक लैवाक चाउथोकनी हाइबगे मंगलान असिसु जस्टिफाइड ओइदे मसिना पुतिन गी असोइबने मसिदगी अखोइना खंगले मदुदे अहानबदा यूएस सु मापांगल सोंथरे अमदे मसिना मालेमगी ब्लॉक अनि अमुक थोखलक्तुना लांजद्रबा यूक्रेन ngasiदे रशिया यूएस मखोइ अनिगे मरमना अवाबा तारे अनिसुबदा लान असि थिंगबा ngamdaba asina हौजिकते यूएनओ असि मया याउद्रबा हुई अमा ओइरकपना मरम ओइरगा मालेमगी अहुमसुबा लंजाउ लाक्नबगी ममीसु उरकले हाइबसि मदि चुमले मथंगदा लान असिगी नुंगी ओइबा मरम अमगा पल्लबदा यूक्रेन दा मरु ओइबा डोमेस्टिक पॉलिटिकल पार्टी अहुम लै अहानबदा नोंसुपलोमगा यानबा नेटो दा याउनिंगबा यूक्रेनियन लोल ngang रशिया यादबा कांगलुप अमा मखोइसिंग असि यूक्रेन गी नोंसुपलोमदा अयाम्बा खुंदा लैतादुना लै हौजिक यूक्रेन गी प्रेसिडेंट
Volodymyr Zelensky asi hairiba party asigi manung challe aduna mahak asi Putin na pamdei anisuba kanglupta Ruski lol ngangba Russia ga yanaba US amade European singbo yeknaba magumna khanba sine makhoi asi Ukraine gi nongpok thangba maphamda Russia gi mateng loduna mapangal kan leidiba maruwaina Luhansk amade Donetsk namna taduna lei Ukraine gi hanagi President Viktor Yanukovych asi hairiba party asigi manung challe aduna hojik lan asi loibaga Russia na mahakpu Ukraine gi president oina sakhangnaba tawriba sine Ahumsuba political party adudi regionalism the best over sine masi nauna thorokpa party ne Malemgi asoba organization ama oidiba UNO amade super power ni haijariba America na phauba laibak amage maning tamba amabu ngak senba ngamdaba sidage Ukraine crisis ase ngaside UNO amade Biden gi asonba utsaba tanatana lan asinasu changyeng ama oirakadawre changyeng asi India gi su yawre USA na sel thumgi athingba natana Russia na Ukraine da tawba lan asi thingbasu ngamdre non alignment policy gi makhada mamang haktatage balance approach neutral oiduna lakhiba India su hojikti changyeng ase nanthokuna chenbasu yaroidobage matam laklei masigi maramdi ahanbada karigumba Russia ga chatminaduna US ki mayokta laklawade India su US ki sel thumgi athingba sina maram oiraga corona pandemic na wahalingai matam asida India su achauba safu kaya piduna awaba kaya mayok narakane masida natte China bu counter tawna bahana piramba US ki mateng adusu India na phanglaroi ani subada karigumba India na US amade European gi matungina chatlaga Russia gi mayokta tawraklabade chahi kaya gi mamangdage aset pamarup oirakpada natana military gi matengsu Russia na tawduna lakliba India gi maraibak tamba ngamdaba maikai amada lakpa yai maramdi yumthangnariba Pakistan amade military na paliba Myanmar asi China gi khongloi ne aduga China asi amuk Russia gi alliance ne masina maram oidaga Rus ki mayokta leibhai base India gi akoibada yaknabana langwai sanduna leiraknabagi maram oirakane masina Manipur dasu hanadagi hena santi leitaba ma oirakane pumna magasi yengduna India na phirep lawba chumgane